Obstetrics and Gynecology की New Operation Theatre ama nasi RIMS Manipur के Governor Dr. Nazma Haptulana video conferencing की खुथांगदा inaugurate तौखरे थौरमदु को मरी लेनना Governor Dr. Nazma Haptulana फोंदोखिबदा हांगदोक्लिबा नौबा OT असना ममा मचाबु खुदोंथिबदगी कनमंगम लगनी हाइख्रे SP Jiribam की मीटिंग मखादा माइके येदुम की तोंगान बा CSO kada amadi auto driver union sinduna ngasi making Jiribam drug free to make a healthy Jiribam haina pausal puba rally ama ngasi Jiribam ke koi mufam sing chakhrei Achauba department khaktana maruoiba department amanati apekpa department kaya so kunai asida achauba thodang lauri haina veterinary and animal husbandry minister olukoin phongdokhrei Lanthum kaya tansin babudi haurakliba mahiroi sing sembana ikai khumnaba pokpagi mahiyanba pusi haibadu oigani haina Rajya Sabha gi MPs lesemba sana jawbun phongdokre wafam asing ase hata TOMTV group ki head office hangtop ki thorom da phongdokibane Bharatiya Janata Yuva Morcha Hairo Kendra gi president Khundongba Mohenjit amasong advisor Haikruzam Mainona Luchingba Mihut Kangbo amana ngasi Hairok part 2 litan makhongda nauna sariba thongi hausi koiriba fibam hakthengna chatuni yingsinkrei Malim Gyoina COVID-19 positive over missing crore taret lakh humfutara mapan lising humfutara manga chatret ka supna manga sukre laina asina mara moiduna laikidaba missing na lakh tara taret lising tara taret ka yankhai manga sukre Malim gi leivak singi marakta United States na positive over missing khwaidagi yamlei Leivak asigi oina COVID-19 gi vaccine sing ahanba tangka ki oina fangangadaba sing masak khangdokrai ahanba tangka ki oina high risk ta leiriba health workers sing da vaccine asi fangangadore anisuba tangka ki oina chahi yankhai gi mathak ta leiba miyoi sing da fangangadore The Manipur Rural Bank Noni branch na branch manager Gurumayum Milton Sarma gi meeting makhada ahal loiraba sing da blanket sing yan thokrai Bharatiya Janata Yuva Morcha Manipur Pradesh na Mukti Kulenda Advent Christmas kamari leinana yumda chanathang mopolam singin thokhrei Lamdam asibu malemda masak takpada chauba thodang loriba sana khona babu aikhoi khudingmakna yokhatpa amadi sawgatpa hena mathau tarakle masigi dabak lawba yaba thodang sing makhatan lawkhigani haina social worker asem babu nu phongdokhrei